ꯅꯣꯡꯁꯤꯁꯨ ꯀꯟꯖꯜꯂꯛꯑꯦꯅꯦ ꯑꯩꯁꯦ ꯆꯪꯉꯧꯕꯅ ꯐꯔꯅꯤ ꯗꯥꯕ꯭ꯔꯖꯥ ꯍꯟꯗꯛꯀꯤ ꯊꯥ ꯑꯃꯅꯤ ꯁꯤꯗꯅꯦ ꯒꯥꯔꯤ ꯑꯃꯐꯥꯎ ꯍꯦꯛ ꯊꯧꯕ ꯉꯝꯗ꯭ꯔꯕ ꯅꯪ ꯑꯩꯒ ꯀꯥꯏꯅꯔꯦ ꯈꯪꯉꯨꯀꯣ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯕꯖꯥꯠꯅꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯃꯁꯤꯗꯩꯗꯤ ꯏꯇꯥꯎ 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 이씨 ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯉꯩꯁꯤꯗ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯕꯨꯂꯦꯠꯇꯨ ꯍꯦꯛꯇ ꯃꯪꯁꯤꯗ ꯊꯧꯔ ꯂꯩꯔꯝꯃꯕꯅꯤ ꯑꯩꯅ ꯑꯗꯨꯒꯤ ꯃꯪꯗꯅꯤꯅ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛꯇꯤꯅꯦ ꯕꯨꯂꯦꯠꯁꯦ ꯐꯪꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔ ꯂꯩꯔꯝꯃꯦꯅꯦ ꯏꯇꯥꯎ ꯀꯃꯥꯏꯅꯅꯣ ꯏꯇꯥꯎ ꯏꯄꯣꯝ ꯃꯤडियाꯗꯅꯦ ꯕꯨꯂꯦꯠ ꯄꯦꯛ ꯍꯥꯏꯗꯅ ꯑꯃ ꯊꯣꯛꯂꯛꯑꯦ ꯕꯨꯂꯦꯠ ꯄꯦꯛꯁꯦ 299 rupees ꯈꯛꯇ ꯍꯥꯜꯂꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦ ꯐꯤल्मꯁꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯂꯥꯛꯏꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 22ꯁꯦ ꯁꯤꯗꯁꯨꯅꯦ ꯕꯨꯂꯦꯠ ꯐꯥꯎꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝ ꯋꯥꯡ ꯂꯩꯔꯝꯃꯦ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ 22 ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯕꯨꯂꯦꯠꯀꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯁꯨꯞꯅꯇꯒꯤ 299ꯒꯤ ꯕꯨꯂꯦꯠ ꯄꯦꯛ ꯑꯁꯤ ꯏꯄꯣꯝ ꯃꯤडियाꯗꯒꯤ ꯂꯩꯕꯤꯗꯨꯅ ꯊꯥ ꯑꯅꯤ ꯆꯨꯞꯅ ꯅꯨꯡꯉꯥꯏꯅ ꯚꯤꯗꯤꯑꯣꯁ ꯋꯦꯕ ꯁꯤꯔꯤꯁꯅꯆꯤꯡꯕꯁꯤꯡ ꯌꯦꯡꯕꯤꯗꯨꯅ ꯕꯨꯂꯦꯠꯁꯨ ꯐꯥꯎꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯕꯨꯂꯦꯠ ꯀꯣꯟꯇꯦꯁꯠ ꯑꯁꯤꯗ ꯊꯥ 6 ꯑꯃꯗꯤ 1 year ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯨ ꯏꯂꯤꯖꯤꯕꯜ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯒꯅꯨ ꯏꯄꯣꯝ ꯃꯤडिया ꯑꯦꯞꯄꯨ ꯍꯧꯖꯤꯛꯃꯛ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯔꯒ ꯕꯨꯂꯦꯠ ꯄꯦꯛ 299 ꯍꯥꯞꯄꯤꯗꯨꯅ ꯕꯨꯂꯦꯠ ꯀꯣꯟꯇꯦꯁꯠ ꯑꯁꯤꯗ ꯁꯔꯨꯛ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯕꯤꯌꯨ ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯏꯄꯣꯝ ꯃꯤडियाꯒꯤ ꯕꯨꯂꯦꯠ ꯄꯦꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯁꯤ